Kalengi maisa khaktana sabra adu khaktana oirabadi thamoigi maichakti sade haigadoribra wakchingi inglaba ulen lakta karisuna chungda tauge haibagi matagum phugaina satkhibani leirangola kanano karino khangdaba mada mabu hekta thajaba haibasi thamoinadi yaninkhidabani adubo magi damak wajarak-labi manegi ningba thonghalage khan pami pamde haibagi ningai karisu tawrudre ani duna yengi wangma lankhibada tharo mamauda mu onsilaktuna bema nene na silibase nangbu yaningdabrane nene aigidi nene na pumnamakne nene gi ningba thongan baibase aigi thone nene na sinbada ai yaningdaba karisu laitiye nene nabu namogi mangnaba singadro Mamauna hainingliba arthapuba wasi tharosu angang nattabana loinamak khanglibani hayeng sakhangnadriba lamnanba nupasina pukchel ani longba midyeng chumdaba nupa ama oiramlabasu magi marandi natte haibadu takninglibani tharosu tharikpu kahena thajabana karigumba phattaba mata khalamde mane imaudi wakhal leibi pukchel setpini nene gidi nang natana kanabu leiribage nang ama mangkhibada nene di hingna sibaga chap managadawribani amaromda nene na thajai kaidhaunungda tharik amadi mani chandragi masana phattaba mi oiramoi haiba phare nangbu hayeng chatpada punaba phi khara hapsillo haibado hapsillabro hoi nene hapsille Asukanbra nungsi maichak amaromdana nungsibagi nebu hairabadi tauba ngamdaba thabak amata laite haiduni nungsiraba ima ipa fauba tungoinaramlaga taibangpal thadokhiba kayani wakhalna choktharaba sakhen kaduda attach tawriba washroomduda changlaktuna showerdu on tawraga choktharaba masadu tekhathange hotnarakle ngahak asuna leiramlaba tungda prap amuk tholak tawal ama paiduna masam achotpadu taithok-tuna sofa aduda laklaga kit phamthai nakanda leiriba cigarette box tudagi machai ama satoklaga thappa howi sum thaklakpana supnatagi machai ama khakta ngaisilakli tanja aduda Rohit su kaduda fatlauna changlaktuna tongcho kaino toiduna thong nau shom ta bokte sidi pura sky mathak le ba chama na yone sigum mase ai khangan thoine ga uradi magok ta ka jingai ma hapaga re sunam gi soidana haira ani wane matang chadana phurakliba Rohit ki karanda sakhendu taningdre haigum sofa duda makok to nga tharaga makhut namana churup to pairaga nama amana laibakta thamduna mamit pangda khonjal piktak na hairi Rohit thokro ai yang to photha ge abdo nang tahudabra nupa asigi asigumba matek ngangba wasida Rohit taseng na kibani ma wa makha taramda kadudagi murum sonduna thoglakle matha shaini ga rasio tong kangre we ngawdu chattu kanum kan tawri durba sahajini adubu malim sida lapki leinana ngawduna chatkhiba misi nupidagi nupana 90% di hele haine shibu mapalamda chorakpani kemda khangda malene laptu di chalaga sikri me amji manungda ma shawi honari male hono aishune nasan nipido phangba ngamra yenge ngangna Rohit su thokre asunna leiringai pocketagi phone duna achikpadu thugarai second fibam khajik semlaga phone do lokthokta screen aduda haifet yenglaga phone du tapna paikhatli hello bye taye kaidormino kastok dida sumpo tharambani kai lerage ngarando imane ngodane call toraga kai keno yam hangi da adudi nang kai hakraba kai haini nasanu pado
ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗ ꯀꯟꯅ ꯉꯥꯎꯔꯤꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯤꯈꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯅꯦ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯅꯦ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯕ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯚꯥꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯃꯧꯅꯤ ꯃꯥꯅꯤ ꯈꯪꯗꯕ ꯅꯨꯄꯤꯗꯣ ꯇꯧꯔꯨꯔꯅꯨꯗ ꯀꯥꯟꯅꯗꯕꯗ ꯀꯣꯛ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯅ ꯊꯦꯝꯕꯗꯤ ꯌꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯗꯨꯗꯩꯗꯤ ꯆꯤꯟ ꯊꯤꯔꯛꯀꯅꯤꯍꯦ ꯁꯛꯍꯦꯟ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯣꯏꯒꯤ ꯋꯥꯁꯤꯗꯤ ꯑꯔꯛ ꯑꯔꯛꯇ ꯌꯥꯝ ꯉꯥꯎꯕ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯤꯗ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ ꯃꯌꯨꯝ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯊꯦꯝꯕꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯑꯩꯉꯣꯟꯗꯒ ꯄꯥꯟꯁꯤꯜꯂꯛꯏꯅꯦꯕ ꯅꯪꯒꯤ ꯃꯔꯩꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯇꯁꯦꯡꯅ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯗꯕꯅꯗꯤ ꯐꯔꯕꯖꯥꯠꯅꯤ ꯋꯥꯍꯪ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯀꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯣ ꯀꯣꯛ ꯉꯥꯎꯗꯅ ꯁꯣꯏꯔꯣꯏꯍꯦꯕꯣ ꯑꯁꯦꯡꯕꯅꯤ ꯚꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤ ꯌꯥꯝꯅꯁꯨ ꯊꯣꯠꯄꯅꯤ ꯀꯟꯅ ꯄꯥꯏꯁꯤꯜꯂꯦ ꯇꯠꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄ ꯀꯣꯝꯅ ꯄꯥꯏꯔꯦ ꯇꯥꯍꯧꯒꯗ꯭ꯔꯥ ꯋꯥꯖꯕ ꯃꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯚꯥꯏ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯚꯥꯏ ꯆꯥꯅꯤꯡꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯌꯥꯗ ꯄꯥꯛꯇꯣꯛꯑꯒ ꯏꯟꯁꯤꯜꯂꯕꯁꯨ ꯃꯗꯣ ꯌꯣꯠꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯣꯏ ꯃꯔꯝꯗꯤ ꯄꯣꯠꯇꯣ ꯆꯥꯅꯤꯡꯈꯤꯗꯕꯅ ꯑꯣꯊꯣꯛꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯆꯥꯅꯤꯡꯗꯅ ꯆꯥꯈꯤꯕ ꯑꯣꯏꯕꯅ ꯍꯛꯆꯥꯡꯁꯨ ꯍꯨ ꯆꯦꯟꯒꯅꯤ ꯑꯩꯅ ꯆꯥꯅꯤꯡꯅ ꯆꯥꯈꯤꯕ ꯄꯣꯠꯁꯛꯇꯨꯗꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯍꯥꯎꯗꯣ ꯅꯤꯡꯁꯤꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯆꯠꯄ꯭ꯔꯥ ꯍꯥꯏꯔꯒ ꯔꯣꯃꯥꯟꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯣꯏꯅ ꯆꯠꯂ ꯂꯩꯔꯕ ꯃꯥꯜꯂꯦꯅꯦ ꯑꯗꯣ ꯚꯥꯏ ꯅꯪꯅ ꯆꯥꯅꯤꯡꯗꯕ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯅꯕꯅꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯊꯣꯛꯎ ꯚꯥꯏ ꯑꯩ ꯎꯅꯔꯔꯣꯏ ꯃꯥꯅꯅꯦ ꯃꯁꯛ ꯐꯅ ꯌꯥꯝ ꯐꯖꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯥꯝꯃꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯈꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯕꯕꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯀꯅꯥꯅ ꯈꯪꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯋꯥꯍꯩ ꯑꯣꯏꯔꯝꯕꯁꯨ ꯚꯥꯏ ꯑꯩꯁꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯣꯛꯅꯤꯡꯗ꯭ꯔꯦꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯁꯦ ꯑꯩ ꯃꯣꯏꯕꯨ ꯈꯔ ꯋꯥꯔꯧꯏ ꯚꯥꯏ ꯌꯥꯔꯁꯦ ꯑꯁꯤꯒꯤꯗꯃꯛꯅꯦ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯏꯃꯥ ꯍꯣꯏꯗꯁꯨ ꯁꯤꯡꯅꯕ ꯐꯠꯇꯦ ꯐꯔꯦ ꯍꯌꯦꯡ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯛꯍꯦꯟ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯐꯔꯦ ꯑꯩ ꯕꯕꯥꯒꯤ ꯈꯜꯂꯒ ꯃꯣꯏꯒꯤ ꯅꯤꯡꯕꯁꯤꯗꯪꯗꯤ ꯊꯨꯡꯍꯜꯂꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯤ ꯅꯪ ꯈꯛꯇꯒꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ ꯏꯐꯝꯗ ꯃꯥꯒꯤ ꯍꯛ ꯇꯥꯜꯂꯛꯂꯕꯁꯨ ꯑꯩꯅ ꯌꯥꯔꯣꯏ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯤꯔꯣꯏ ꯅꯨꯄꯥ ꯑꯃꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯕ ꯃꯥꯒꯤꯁꯨ ꯆꯥꯎꯔꯕ ꯃꯔꯥꯜ ꯑꯃꯗꯤ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨꯅ ꯃꯝꯂꯕ ꯀꯥꯗꯨ ꯃꯅꯤꯜ ꯆꯠꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯊꯥꯖꯅ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ ꯇꯔꯨꯕꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯊꯥꯖꯅ ꯆꯠꯄꯗ ꯄꯨꯅꯅꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤ ꯊꯥꯖꯁꯨ ꯃꯥꯒꯤ ꯀꯨꯔꯇꯤꯗꯨ ꯑꯥꯏꯔꯟ ꯇꯧꯅ ꯇꯔꯨꯕꯤ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯁꯥꯔ ꯁꯛꯍꯦꯟꯗꯣ ꯑꯋꯥꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯃꯦ ꯇꯁꯦꯡꯅ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯎꯗꯣꯏꯅꯣ ꯃꯥꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯉꯥꯏꯈꯣꯅꯦ ꯁꯥꯔ ꯁꯛꯍꯦꯟ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯩ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯑꯗꯨꯕꯨꯔꯣ ꯃꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯆꯠꯈꯤꯕ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯃꯥ ꯆꯠꯈ꯭ꯔꯦꯅ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯈꯪꯗꯤꯌꯦ ꯉꯔꯥꯡꯗꯣ ꯗꯨꯀꯥꯟ ꯆꯠꯄꯗ ꯏꯟꯗꯣꯝꯆꯥ ꯃꯦꯝꯃꯅ ꯍꯥꯏꯔꯛꯄꯅꯦ
Sakhen chatre tabada thaja masadu haifam khangdaba ihul ama phawraktuna khonjel du khazik nemthara'i. Oo, adudanidana hantang marak ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯉꯒ ꯆꯠꯄ ꯅꯠꯇ ꯃꯥꯜꯂꯦꯗ. ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯟꯐꯔꯦꯟꯁ ꯑꯃꯒꯤ ꯀꯣꯜ ꯇꯧꯔꯛꯇꯅ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯌꯦ. ꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯃꯦꯝꯃꯅ ꯍꯥꯏꯕꯗ ꯁꯥꯔꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯪꯉꯝꯃꯦ ꯍꯥꯏꯌꯦ. ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯨ ꯃꯤꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯦ, ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯉꯦ. ꯅꯪ ꯑꯩꯒꯤ ꯐꯤꯕꯝ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯀꯟꯕ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ? ꯑꯗꯨ ꯇꯔꯨꯕꯤ, ꯏꯗꯝꯆꯥ ꯃꯦꯝꯃꯅꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯊꯥꯖꯒꯤ ꯁꯛꯐꯝꯅ ꯈꯪꯍꯣꯡ ꯍꯣꯡꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤ ꯆꯠꯂꯝꯗꯥꯏꯅꯤ ꯁꯣꯏꯔꯦ ꯈꯟꯗꯨꯅ ꯋꯥꯗꯣ ꯑꯃꯨꯛ ꯊꯩꯗꯣꯔꯛꯏ. ꯆꯨꯝꯃꯤ. ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ. ꯌꯥꯔꯦꯁꯦ, ꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ. ꯏꯟꯗꯣꯝꯆꯥ ꯃꯦꯝꯃꯅꯕꯨꯗꯤ ꯋꯥꯔꯤ ꯈꯔ ꯂꯤꯈꯤ ꯃꯥꯜꯂꯦ. ꯑꯗꯨꯗ ꯁꯥꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯍꯥꯏ. ꯅꯨꯄꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯅ ꯂꯥꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ. ꯁꯥꯔꯗꯣ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯂꯕ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯕꯟꯗꯤ ꯑꯃꯒꯨꯝ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯇꯔꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ. ꯂꯥꯛꯂꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ. ꯊꯥꯖ, ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯑꯝꯇ ꯚꯥꯞ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯀꯩꯅꯣ ꯑꯩꯅ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯂꯥꯛꯍꯧꯗꯕꯁꯤꯗ ꯋꯥ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯔꯨꯕꯤ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯊꯥꯖ, ꯁꯠ ꯁꯠ ꯍꯥꯏꯔꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯑꯗꯨꯕꯨꯔꯣ, ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯏꯝꯐꯥꯜꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ. ꯍꯌꯦꯡ ꯑꯩꯅ ꯊꯣꯛꯂꯛꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯅꯤ ꯍꯥꯏꯌꯦ. ꯋꯥꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯀꯔꯤꯒꯤꯁꯨ ꯆꯦꯜꯂꯣꯏ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ, ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅꯇ ꯂꯥꯛꯄ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯇꯥꯔꯣꯏꯁꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯇꯥꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯊꯥꯖ, ꯅꯪ ꯅꯕꯨꯛꯇꯤ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯛ ꯂꯨꯕ ꯋꯥ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯁꯦ ꯑꯩ ꯈꯔꯗꯤ ꯋꯥꯔꯧꯏ. ꯇꯔꯨꯕꯤ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯣ. ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦ. ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯩꯝꯇ ꯈꯪꯗꯤꯌꯦ. ꯅꯍꯥꯟꯃꯨꯛ ꯅꯦꯅꯦ ꯏꯕꯥꯅꯤꯅ ꯐꯤ ꯌꯣꯟꯕ ꯆꯠꯂꯨꯕꯗꯗꯤ ꯃꯃꯧ ꯑꯣꯏꯒꯦꯅ ꯅꯦꯅꯦꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯅꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯥꯏ ꯍꯥꯏꯕꯅꯦ ꯈꯜꯂꯨꯏ. ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯤꯌꯦ. ꯑꯗꯣ ꯊꯥꯖ, ꯅꯪ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈ꯭ꯔꯕꯣ? ꯌꯥꯕ ꯇꯥꯕꯅꯦ. ꯑꯩꯅ ꯅꯦꯅꯦꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯊꯃꯣꯏꯅ ꯐꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯦꯅꯦꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯂꯔꯣꯏ. ꯆꯨꯝꯃꯦ. ꯅꯦꯅꯦꯒꯤ ꯌꯥꯊꯪ ꯏꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅꯗꯤ ꯐꯩ. ꯇꯧꯕꯇꯕꯨ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨ. ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯊꯥꯖ. ꯃꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯁꯛꯈꯪꯅꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯌꯥꯊꯣꯛꯂꯤꯕ ꯅꯪꯒꯤ ꯋꯥꯔꯦꯞꯇꯣ ꯈꯔꯗꯤ ꯊꯨꯝꯍꯜꯂꯤ. ꯅꯦꯅꯦꯅ ꯍꯥꯏꯕ ꯏꯜꯂꯤꯅꯦꯗꯅꯕꯨ ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯇꯁꯦꯡꯅ ꯃꯥꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯅꯦꯅꯦꯒꯤ ꯑꯄꯥꯝꯕꯗ ꯅꯪ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯨꯄꯥꯗꯣ ꯍꯌꯦꯡ ꯅꯦꯅꯦꯒ ꯂꯩꯃꯤꯟꯅꯒꯗꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯗꯣ ꯅꯨꯄꯥꯗꯨꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯁꯨ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ. ꯊꯥꯖ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ. ꯇꯁꯦꯡꯅ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ. ꯍꯌꯦꯡ ꯅꯨꯄꯥꯗꯨꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯗꯣꯏꯁꯦ. ꯔꯨꯕꯤ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯃꯔꯣꯝꯗ ꯃꯣꯏꯗꯣ ꯅꯦꯅꯦꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯦ.
Nene nangbu aigi fatanaba singadrane. Hoi, nangna haridasu chummi. Hꯧjikpudi kaidongni haige. Wagi wa sum haibani. Yarise, si wase toose. Adubu sarda nungdi nungaite. Maha mafamsida soidana lakhini. Matamduda aina haibada nangna khitasu ihabiramladi. Nenenasu nangi apambada garisu yetlamloi. Phibam tauringaida mi amagi thamoidi thogaidauredana. Aduga hojikna phibamgi kemta khandraba. Khaluragane ayam sauningiko. Yariko, nangna mare amaromda puthoktaure. Sisu aingona direct hairako oiramadi yaroye. Aisumabu soknono sikidabadi nate. Tungi khalaga yakidabane. Ngasi tarubina football gumna langkhattana kauriba marai mayamsi tasengna thajadi yongba mai chappaga chap manarabani. Adubu wa aduda achumba mayamsu yaubana ma yetluba tauda tumin tari. Ado nupa adudi kai thabak tauke. Adusu ai kemta khangdiye. Aduna ni lurise thaja nang masimadi khangchilu. Madam pumnamakta nupana nungsina pamjana laukhibaduga ahalamana haina singnaraga laubadugane hayengwai tungkoina yum panminarakpa matamdadi khetnaba kharadi soidana lakani nangi nupa oigadoriba mahaktugi karigumba kharadi nangsu khangpham thokpani aina hairise nangbu nungsibagini thaja Nangna hairido aisu loina khange. Adu phana oidanasu ai upai leitre tarubi. Hausi amu Nene da hairuba matamda nene no oihigadaba phibamdo ai yengba ngamoye. Ai nene bu yam nungsiye. Nangsu khanduna yengone. Apopi ima haiduga yamda khene. Khittada mapuni nungsikhidoine. Hoi, ngasi phauba ima leiti haibagi awatba amatta leihande. Adubu khenaba hairadi adum lei. Masi mingau sinara khangdre. Pharise pumnamakna aphabata oirasanu sida yam hena su khanjilagomse. Tanja aduda tharosu loshinba loraduna makhutta bag ama pairaga thajagi manakta lakle. Bema, nangbu loidribro. Pungse tara tadorene. Nene, loire. Phare. Chatnaba tausi. Thankini. Ado tarubiye. Nangna yumse khara yengsinbiyu ko. Aikhoisu kuiroida. Nene yumgidi karisu khangano ai leirisidi. Nene hoidum nungaina chatlo aduga maipakna halo. Hoi. Isa leibagi nene su pukningse lumjaribani. Hoi. Ado nene thajabu lohongdore haisi chumbra. Chumi. Aina khara kallingai sida magi mafam ama khanghobado nene na pamene. Yamna phaba imungni. Numito nang kaugadabadusu Aikhoidi phone ga amata paidrabanina upai lekhidre. Hantakpudi ama leira anida. Nene asengba leiro. Pau phongnadabase yam nungaiteba. Adudi nene chatnaba tarosira. Hoi chatlasi. Tarubiya. Aikhoi amuk chatlukhige ko. Thaja nang phajana chatluko. Asi hairaga tarubi thajabu chetna kolai. Aduga anidu khonjal thokna kapminnai. Chatke. Ado nangsu phajana leiramuko. Leiramge aisu nangna maipakna halakpada ngairamge. Thaja matam kharadi aikhoini lapnarani ko. Tarubi se kapkano nangna adumaina kappaga aina kamaina khong thangthoaga chatpa ngamgani. Se kapkano ai kuiroiba thuna halakani ye aduga ne nangi phone number to moigi mida pikibani ko. Anidugi mataudu ubada tharosu khamba ngamda mitlu anida pirang sintharai. Yare chatlamdai sida kapkano tauhaide kayam koina bulaini haige matam khara khaktani sigibu kappa hungna bro lao thankini chatna batausi yengoi bema
ꯅꯪꯕꯨ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯈꯣꯏꯔꯝꯃꯛꯑꯕꯣ? ꯊꯥꯖ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯈꯨꯔꯨꯝꯃꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯐꯣꯇꯣꯗꯁꯨ ꯑꯃꯨꯛ ꯈꯣꯏꯔꯝꯃꯝꯃꯨ. ꯏꯃꯧꯁꯤꯗꯤ. ꯍꯣꯏ. ꯊꯥꯖ ꯃꯪꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯣꯛꯃꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯏꯔꯥ ꯆꯦꯜꯂꯕ ꯃꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ. ꯏꯃꯥ, ꯕꯕꯥ, ꯃꯇꯝ ꯈꯔꯗꯤ ꯅꯆꯥ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ. ꯑꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯌꯨꯝꯁꯦ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ. ꯅꯆꯥꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯍꯟꯖꯔꯛꯀꯦ. ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯔꯨꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯇꯔꯨꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯏꯉꯥꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯄꯥꯊꯣꯔꯛꯄꯒꯨꯝ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯐꯥꯖꯅꯕ ꯍꯣꯠꯅꯕꯗ ꯇꯔꯨꯕꯤꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ. ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ. ꯑꯁꯨꯝꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯂꯦ. ꯈꯔ ꯆꯠꯂꯒ ꯊꯥꯖ ꯈꯣꯡꯊꯥꯡꯗꯨ ꯈꯖꯤꯛ ꯇꯞꯊꯔꯛꯏ. ꯃꯥꯡꯒꯣꯜꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯦꯞꯍꯧꯔꯤꯕ ꯅꯨꯡꯁꯤꯔꯕꯤ ꯃꯇꯥꯔꯣꯏꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯀꯞꯂꯅꯤ ꯈꯟꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ. ꯇꯔꯨꯕꯤꯁꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯠ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯆꯤꯡꯅ ꯀꯞꯄꯤ. ꯊꯥꯖ, ꯃꯇꯝ ꯈꯔ ꯅꯪꯒ ꯂꯥꯞꯅꯒꯅꯤ ꯈꯟꯕꯗ ꯑꯁꯨꯛ ꯊꯤꯅ ꯋꯥꯔꯤꯕꯁꯤꯗ ꯍꯌꯦꯡ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩ ꯀꯩ ꯑꯣꯏꯍꯧꯗꯣꯏꯅꯣ? ꯊꯣꯟꯈ꯭ꯔꯦꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ. Story Collection ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ. ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ.